ꯆꯥꯕ ꯌꯥꯕ ꯍꯧꯖꯤꯛ ꯆꯥꯔꯤꯕꯗꯣ ꯑꯗꯨꯗꯒꯤ ꯃꯍꯥꯎꯁꯨ ꯇꯣꯡꯉꯥꯜꯂꯤ ꯃꯥꯁꯤ ꯈꯤꯇꯪ ꯈꯥꯕ ꯐꯛꯄ ꯍꯦꯜꯂꯤ ꯃꯉꯣꯟꯗ ꯑꯗꯨꯒ ꯃꯥꯁꯤ ꯈꯔ ꯇꯥꯡꯅꯁꯨ ꯐꯪꯕꯅꯤ ꯉꯁꯤꯁꯦ ꯊꯑꯣꯏꯅ ꯂꯥ ꯑꯃꯨꯕ ꯊꯤꯕ ꯆꯠꯂꯦ ꯑꯍꯟꯁꯤꯡꯅ ꯂꯥ ꯑꯃꯨꯕꯒꯤ ꯀꯥꯟꯅꯕ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯥ ꯑꯃꯨꯕꯒꯤ ꯂꯐꯨ ꯊꯔꯣꯁꯦ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯑꯗꯨꯒꯤ ꯃꯔꯝꯗꯨꯗ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯖꯒꯦ ꯍꯥꯏꯅ ꯂꯥ ꯑꯃꯨꯕ ꯊꯤꯕ ꯆꯠꯄꯅꯤ ꯂꯥ ꯑꯃꯨꯕꯁꯤ ꯊꯤꯕ ꯐꯪꯉꯦ ꯁꯤꯁꯤꯅꯤ ꯂꯥ ꯑꯃꯨꯕꯁꯦ ꯁꯤ ꯌꯥꯝꯅ ꯂꯥ ꯑꯇꯩꯗꯧꯅ ꯂꯐꯨ ꯑꯇꯩꯗꯧꯅ ꯄꯪꯍꯧ ꯍꯧꯕ ꯅꯠꯇꯦ ꯃꯥꯁꯦ ꯇꯣꯉꯥꯟꯅ ꯂꯝ ꯈꯤꯇꯪ ꯈꯜꯂꯤ ꯇꯣꯉꯥꯟꯕ ꯖꯒꯥꯗ ꯑꯗꯨꯝ ꯍꯧꯕ ꯑꯗꯨꯒꯨꯝꯕ ꯂꯐꯨꯅꯤ ꯂꯐꯨ ꯑꯃꯨꯕ ꯁꯤ ꯈꯤꯇꯪ ꯇꯣꯉꯥꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯂꯐꯨ ꯊꯔꯣꯁꯦ ꯑꯥꯗ ꯃꯊꯛꯁꯤꯗ ꯂꯩꯔꯦ ꯁꯤ ꯂꯐꯨ ꯊꯔꯣꯁꯦ ꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯍꯤꯗꯥꯛꯅꯤ ꯁꯤꯒꯤ ꯃꯔꯝꯗ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯝꯕꯒꯤ ꯁꯤ ꯊꯑꯣꯏꯅ ꯈꯤꯇꯪꯈꯛ ꯑꯣꯏꯔꯁꯨ ꯀꯥꯟꯅꯕ ꯐꯪꯈ꯭ꯔꯗꯤ ꯍꯥꯏꯅ ꯑꯩꯒꯤ ꯚꯤꯌꯔꯁ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯐꯣꯂꯣꯋꯔꯁ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯈꯥꯡꯉꯤꯕ ꯌꯥꯎꯔꯒꯗꯤ ꯈꯤꯇꯪꯈꯛ ꯑꯣꯏꯔꯁꯨ ꯀꯥꯟꯅꯕ ꯐꯪꯈ꯭ꯔꯗꯤ ꯍꯥꯏꯅ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ ꯂꯥ ꯑꯃꯨꯕꯒꯤ ꯂꯐꯨ ꯊꯔꯣꯁꯦ ꯐꯨꯠꯂꯒ ꯃꯍꯤꯁꯤ ꯊꯛꯄꯤꯕ ꯁꯤ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯃꯤ ꯅꯨꯄꯤꯁꯤꯡ ꯏꯆꯜ ꯏꯆꯦꯁꯤꯡ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄꯗ ꯄꯨꯛ ꯌꯥꯝ ꯅꯥꯕ ꯀꯥ ꯍꯦꯟꯅ ꯅꯥꯕ ꯑꯗꯒꯤ ꯀꯥ ꯍꯦꯟꯅ ꯆꯠꯄ ꯑꯗꯨꯒꯨꯝꯕꯁꯤꯡꯁꯦ ꯌꯥꯝꯅ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ ꯍꯥꯏ ꯑꯗꯨꯅ ꯑꯁꯤ ꯂꯥ ꯑꯃꯨꯕꯒꯤ ꯂꯐꯨ ꯊꯔꯣꯁꯦ ꯐꯪꯉꯗꯤ ꯑꯁꯤꯁꯦ ꯀꯅꯥꯒꯨꯝꯕ ꯑꯩꯒꯤ ꯚꯤꯌꯔꯁ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯐꯣꯂꯣꯋꯔꯁ ꯃꯔꯛꯇ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕ ꯌꯥꯎꯔꯒꯗꯤ ꯁꯤ ꯂꯥ ꯑꯃꯨꯕꯒꯤ ꯂꯐꯨ ꯊꯔꯣꯁꯦ ꯂꯧꯔꯒ ꯁꯤ ꯃꯍꯤꯁꯤ ꯊꯛꯄꯤꯌꯨ ꯁꯤꯁꯦ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯍꯟꯁꯤꯡꯅ ꯄꯥꯏꯔꯝꯕ ꯑꯗꯨꯒꯨꯝꯕ ꯍꯤꯗꯥꯛ ꯑꯃꯅꯤ ꯍꯥꯏꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯝꯃꯤ